Numit chatret marfu Suraba Faoba free movement Leihanba Ngamdre BJP gi thausil na Manipur gi miyam awaba mayok na bani haina Congress na fongdorakli BJP na thausil soibadagi Manipur da lairiba miyam na awaba kaya mayok na re haina Wangkhem Assembly constituency gi MLA su oiriba Manipur Pradesh Congress Committee MPCC gi President Kaisham Mega Chandrana social media da thagatlakpa warol amana hairi Kanglup ani gi marakta thokliba ungkhatna bagi thodok singna maram oiraga mahausa gi punsida chauna akaiba piri haina palladuna mahakna hai Kanglup ani hatna sunabagi thodok thoklakraba matungda yum kaya madi lanthum kaya amangata thokibaga loinana mioi lising humfutara rom mayum makai leihandre masina maram oiraga lawu singu lalol itik tourism amadi industry macha macha tawriba singda chauna apanba pibaga loinana senmitlonda achouba chaitheng ama pire Kanglup ki hatna sunabana maram oiraga laingakna tax khomgatpa ngamdre haina palladuna mahakna hai mapung fana tax khomgatpa ngamdrabasu relief camp sing security forces amadi miyambu khunda leita hannaba hotnabada laingakna ahenba chading tawbagi mathau tari center nasu sel marang kaina piraktaba maramna sanglaba chahi kaya marum semgat sagatpagi thabak paikhatpa ngamdana lakli center na sponsor tawba scheme kaya thabak lepkibaga loinana anauba scheme amata mapung fana paikhatpa ngamdre law and order gi fibam fatabana center dagi thadarakpa senfam kharasu kanglon chumna sijinaba ngamdre haina mahakna fongdokhi lanai mioi amasung company singna sel thadabagi chang hantarakpagi matangda mahakna hai investor amasung lalol itik chawna tawriba mioi singna Manipur gi hauzik oiriba fibam asi yenglaga state asi thadoktu chatnakre anauba industry linkhatlakpa amasung infrastructure semgatpa sagatlakpa thengnadre masina maram oiraga thabak fangdabagi chang wanghanduna mioi kaya lairabagi chaitheng khangli hairi